ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯃꯃꯥꯡꯗ ꯇꯥꯍꯟꯖꯈꯤꯕ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯉꯥꯌꯣꯛꯁꯪ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯗꯨꯒꯤ ꯃꯔꯤꯁꯨꯕ ꯑꯔꯣꯏꯕ ꯁꯔꯨꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯉꯥꯟꯕꯗꯨ ꯐꯃꯨꯡꯗ ꯇꯨꯝꯗꯨꯅ ꯂꯩꯔꯤ꯫ ꯃꯇꯝꯗꯨ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 1 ꯇꯥꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯉꯥꯟꯕꯒꯤ ꯃꯅꯥꯀꯣꯡꯗ ꯅꯨꯄꯤ ꯑꯃꯅ ꯀꯞꯄꯒꯤ ꯃꯈꯣꯜ ꯇꯥꯔꯛꯏ꯫ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯉꯥꯟꯕꯗꯨ ꯐꯨꯛ ꯍꯧꯒꯠꯂꯛꯏ, ꯑꯗꯨꯒ ꯃꯥꯅ ꯇꯥꯔꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨꯒꯤ ꯃꯥꯏꯀꯩꯔꯣꯝꯗ ꯅꯥꯀꯣꯡ ꯑꯗꯨ ꯑꯣꯟꯁꯤꯟꯗꯨꯅ ꯇꯥꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯤ ꯑꯃꯅ ꯀꯅꯥꯒꯨꯝꯕ ꯑꯃꯕꯨ ꯀꯧꯗꯨꯅ ꯀꯞꯄꯒꯤ ꯃꯈꯣꯜ ꯇꯥꯔꯛꯏ꯫ ꯑꯗꯨꯕꯨ ꯀꯅꯥꯅꯣ ꯀꯧꯔꯤꯕꯗꯣ ꯍꯥꯏꯕꯗꯨꯗꯤ ꯂꯥꯛꯁꯤꯟꯕ ꯉꯝꯂꯝꯗꯦ꯫ ꯃꯗꯨꯗ ꯉꯥꯟꯕꯅ ꯈꯜꯂꯤ, ꯀꯔꯤꯅꯣ ꯑꯩꯅ ꯇꯥꯔꯤꯕ ꯈꯣꯟꯖꯦꯜ ꯑꯁꯤꯕꯣ? ꯊꯥꯕꯜꯂꯩꯒꯤ ꯈꯣꯟꯖꯦꯜ ꯅꯠꯇꯕ꯭ꯔꯅꯦ? ꯑꯩ ꯃꯄꯥꯟꯗ ꯊꯣꯛꯇꯨꯅ ꯌꯦꯡꯉꯨꯒꯦ꯫ ꯑꯁꯨꯝꯅ ꯈꯜꯂꯒ ꯉꯥꯟꯕꯗꯨ ꯃꯄꯥꯟꯗ ꯊꯣꯔꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯄꯨꯔꯅꯤꯃꯥ ꯊꯥꯖꯁꯨ ꯃꯄꯨꯡ ꯐꯥꯅ ꯇꯔꯨ ꯇꯔꯨ ꯉꯥꯜꯂꯔꯤ꯫ ꯉꯥꯟꯕ ꯅꯣꯡꯃꯗꯣꯟꯊꯛꯇ ꯉꯥꯜꯂꯤꯕ ꯊꯥꯖꯕꯨ ꯌꯦꯡꯂꯒ ꯊꯥꯕꯜꯂꯩꯕꯨ ꯅꯤꯡꯁꯤꯡꯂꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯑꯔꯥꯞꯄꯗ ꯍꯨꯏꯅ ꯂꯥꯎ ꯈꯣꯡꯕ ꯑꯃꯗꯤ ꯀꯞꯄꯒꯤ ꯃꯈꯣꯜ ꯇꯥꯔꯛꯂꯤ꯫ ꯉꯥꯟꯕꯗꯨ ꯃꯄꯥꯟꯗ ꯑꯁꯨꯝ ꯂꯩꯔꯝꯕꯗꯒꯤ ꯏꯃꯨꯡꯗ ꯆꯪꯉꯒꯦ ꯈꯟꯗꯨꯅ ꯃꯃꯥꯏ ꯂꯩꯊꯣꯔꯛꯄꯗ ꯇꯨꯡꯂꯣꯝꯗꯒꯤ "ꯗꯥ ꯉꯥꯟꯕ" ꯍꯥꯏꯗꯨꯅ ꯀꯧꯔꯛꯏ꯫ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯉꯥꯟꯕ ꯈꯣꯡꯗꯒꯤꯅ ꯀꯣꯛ ꯐꯥꯎꯕ ꯇꯨ ꯆꯨꯡꯏ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯇꯨꯡꯂꯣꯝꯗ ꯐꯠ ꯌꯦꯡꯉꯛꯄꯗ ꯊꯥꯕꯜꯂꯩꯗꯨ ꯅꯤꯡꯉꯝꯗ꯭ꯔꯕ ꯃꯥꯏꯊꯣꯡ ꯑꯃꯒ ꯂꯣꯏꯅꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯉꯥꯟꯕ ꯊꯥꯕꯜꯂꯩꯕꯨ ꯎꯕꯗ ꯆꯦꯟꯁꯤꯟꯗꯨꯅ ꯀꯣꯟꯒꯦ ꯇꯧꯏ, ꯑꯗꯨꯕꯨ ꯊꯥꯕꯜꯂꯩꯅ ꯈꯪꯍꯟ-ꯍꯟꯗꯣꯛꯈꯤ, ꯑꯗꯨꯒ ꯀꯞꯇꯨꯅ ꯍꯥꯏꯔꯛꯏ, "ꯗꯥ, ꯍꯧꯖꯤꯛ ꯅꯪꯒꯤ ꯃꯥꯡꯗ ꯂꯦꯞꯂꯤꯕ ꯑꯩꯁꯦ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯅꯠꯇ꯭ꯔꯦ, ꯑꯩ ꯑꯁꯤꯕꯒꯤ ꯊꯋꯥꯏꯅꯤ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯤꯛꯅ ꯍꯤꯛꯅ ꯀꯞꯂꯤ꯫ ꯃꯗꯨꯗ ꯉꯥꯟꯕꯅ, "ꯑꯗꯨꯗꯤ ꯍꯥꯏꯌꯨ, ꯅꯪꯅ ꯀꯔꯝꯅ ꯑꯁꯤꯕꯒꯤ ꯊꯋꯥꯏ ꯑꯣꯏꯔꯤꯕꯅꯣ? ꯑꯩꯒꯤ ꯊꯥꯕꯜꯂꯩꯅ ꯀꯗꯥꯏ ꯆꯠꯈ꯭ꯔꯕ?" ꯋꯥꯗꯨ ꯇꯥꯕꯗ ꯊꯥꯕꯜꯂꯩꯅ ꯋꯥꯔꯤ ꯂꯤꯔꯛꯏ꯫ "ꯗꯥ ꯉꯥꯟꯕ, ꯑꯩꯁꯦ ꯅꯪꯒꯤ ꯊꯥꯕꯜꯂꯩꯅꯦ꯫ ꯑꯩꯕꯨ ꯐꯠꯇ꯭ꯔꯕ ꯃꯈꯣꯏ 2ꯅ ꯍꯥꯠꯈꯤꯕꯅꯦ꯫ ꯅꯨꯃꯤꯠꯇꯣ ꯅꯣꯡꯁꯨ ꯌꯥꯝꯅ ꯃꯪꯉꯤ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯩ ꯃꯍꯧꯁꯥꯒꯨꯝ ꯃꯪꯂꯦꯝꯕꯤ ꯍꯣꯏꯒ ꯄꯨꯟꯅ ꯇ꯭ꯌꯨꯁꯟ ꯆꯠꯂꯨꯕꯗꯒꯤ ꯍꯜꯂꯛꯈꯤ, ꯑꯗꯨꯕꯨ ꯃꯪꯂꯦꯝꯕꯤꯗꯤ ꯃꯌꯨꯝ ꯅꯛꯄꯅꯤꯅ ꯂꯩꯍꯧꯈꯤ꯫ ꯑꯩꯁꯨ ꯃꯍꯧꯁꯥꯒꯨꯝ ꯌꯨꯝꯗ ꯍꯜꯂꯛꯄꯗ ꯈꯪꯍꯧꯗꯅ ꯅꯣꯡ ꯆꯨꯔꯛꯈꯤ꯫ ꯅꯣꯡ ꯀꯟꯅ ꯆꯨꯔꯛꯄꯗꯨꯗ ꯑꯩ ꯑꯁꯝꯕ ꯂꯝꯕꯤ ꯌꯦꯡꯗꯨꯅ ꯀꯀꯥ ꯆꯟꯗ꯭ꯔꯣ ꯍꯣꯏꯒꯤ ꯐꯥꯔꯝꯗꯣ ꯐꯥꯎꯗꯨꯅ ꯆꯦꯜꯂꯛꯏ, ꯑꯗꯨꯒ ꯅꯣꯡ ꯉꯥꯏꯍꯥꯛ ꯊꯨꯞꯄ ꯌꯥꯕ ꯃꯐꯝ ꯑꯃ ꯌꯦꯡꯗꯨꯅ ꯑꯁꯨꯝ ꯆꯦꯜꯂꯛꯄꯗ ꯀꯀꯥ ꯆꯟꯗ꯭ꯔꯣ ꯍꯣꯏ ꯊꯦꯡꯅꯈꯤ꯫ ꯃꯈꯣꯏꯅ ꯑꯩꯉꯣꯟꯗ, "ꯊꯥꯕꯜꯂꯩ, ꯅꯣꯡ ꯃꯔꯛꯁꯤꯗ ꯅꯪꯗꯤ ꯀꯥꯏ ꯆꯠꯂꯨꯏꯕ? ꯂꯥꯎ ꯂꯥꯎ, ꯑꯩꯒꯤ ꯉꯥꯌꯣꯛꯁꯪꯁꯤꯗ ꯉꯥꯏꯍꯥꯛꯇ ꯂꯩꯈꯣ, ꯑꯩ ꯅꯣꯏ ꯕꯕꯥꯗ ꯐꯣꯟ ꯇꯧꯒꯦ"꯫ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯀꯀꯥ ꯆꯟꯗ꯭ꯔꯣꯒ ꯄꯨꯟꯅ ꯃꯥꯒꯤ ꯉꯥꯌꯣꯛꯁꯪ ꯑꯗꯨꯗ ꯂꯩꯈꯤ, ꯑꯗꯨꯒ ꯃꯥꯅ ꯕꯕꯥꯗ ꯐꯣꯟ ꯇꯧꯈꯤ, ꯑꯗꯨꯕꯨ ꯃꯥꯅ ꯇꯧꯔꯤꯕꯗꯣ ꯕꯕꯥ ꯑꯣꯏꯔꯝꯈꯤꯗꯦ, ꯃꯥꯒꯤ ꯃꯃꯥꯟꯅꯕ ꯇꯣꯝꯕ ꯑꯃꯗꯤ ꯊꯧꯕ ꯑꯣꯏꯔꯝꯈꯤ꯫ ꯃꯈꯣꯏ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯂꯥꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯣꯡꯁꯨ ꯍꯥꯡꯂꯦ, ꯅꯨꯃꯤꯠꯁꯨ ꯃꯝꯁꯤꯜꯂꯛꯂꯦ꯫ ꯑꯩ ꯆꯠꯅꯕ ꯇꯧꯕꯗ ꯀꯀꯥ ꯆꯟꯗ꯭ꯔꯣꯅ ꯊꯣꯡ ꯂꯣꯟꯁꯤꯟꯈꯤ꯫ ꯃꯗꯨꯗꯒꯤ ꯑꯩ ꯀꯤꯗꯨꯅ ꯀꯟꯅ ꯀꯞꯈꯤ, ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯅꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯈꯤ, ꯑꯗꯨꯕꯨ ꯃꯈꯣꯏ 2ꯒꯤ ꯈꯨꯠꯇ ꯇꯥꯈꯤ꯫ ꯑꯩ ꯎꯄꯥꯏ ꯂꯩꯈꯤꯗꯦ꯫ ꯑꯩꯉꯣꯟꯗꯒꯤ ꯃꯈꯣꯏꯅ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯄꯨꯝꯅꯃꯛ ꯂꯧꯕ ꯂꯣꯏꯔꯒ ꯑꯩꯕꯨ ꯃꯈꯣꯏꯅ ꯍꯥꯠꯈꯤꯕꯅꯤ, ꯑꯗꯨꯒ ꯃꯈꯣꯏꯅ ꯑꯩꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯉꯥꯌꯣꯛꯁꯪ ꯑꯗꯨꯒꯤ ꯃꯅꯤꯡꯂꯣꯝꯗ ꯐꯨꯝꯈꯤ, ꯑꯗꯨꯒ ꯃꯈꯣꯏꯅ ꯃꯥꯏꯕ ꯇꯥꯟꯅꯗꯨꯅ ꯑꯩꯒꯤ ꯊꯋꯥꯏꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯍꯦꯟꯗꯣꯛꯄ ꯉꯝꯗꯅꯕ ꯐꯥꯖꯤꯟꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯉꯥꯌꯣꯛꯁꯪ ꯑꯗꯣ ꯗꯥ ꯉꯥꯟꯕ ꯅꯪꯒꯤ ꯏꯚꯥꯏꯅ ꯂꯩꯔꯦ꯫ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯊꯥꯖꯅ ꯑꯩꯕꯨ ꯏꯅꯤꯡ ꯇꯝꯍꯜꯂꯦ, ꯑꯗꯨꯕꯨ ꯂꯨꯔꯤꯕꯗꯤ ꯑꯩꯕꯨ ꯍꯥꯠꯂꯝꯕ ꯃꯈꯣꯏ 2ꯗꯤ ꯏꯝꯐꯥꯜꯗ ꯂꯩꯈ꯭ꯔꯦ꯫ ꯑꯗꯨꯅ ꯗꯥ ꯉꯥꯟꯕꯅ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯃꯈꯣꯏꯕꯨ ꯑꯩꯒꯤ ꯏꯅꯥꯛꯇ ꯊꯥꯕꯤꯔꯛꯑꯣ, ꯑꯩ ꯏꯈꯨꯠ ꯄꯦꯟꯅ ꯂꯃꯟ ꯈꯨꯝꯖꯒꯦ"꯫ ꯊꯥꯕꯜꯂꯩꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯉꯥꯟꯕ ꯍꯥꯏꯐꯝ ꯈꯪꯗꯅ ꯁꯥꯎꯅꯤꯡꯈꯤ꯫ ꯃꯁꯤꯗꯒꯤ ꯉꯥꯟꯕꯅ ꯋꯥꯁꯛꯇꯨꯅ ꯍꯥꯏꯈꯤ, "ꯊꯥꯕꯜꯂꯩ, ꯑꯩ ꯅꯪꯅ ꯄꯥꯝꯂꯤꯕ ꯃꯈꯣꯏ 2ꯗꯣ ꯁꯣꯏꯗꯅ ꯄꯤꯒꯅꯤ"꯫ ꯑꯁꯨꯝꯅ ꯊꯥꯕꯜꯂꯩꯒ ꯉꯥꯟꯕꯒ ꯋꯥꯔꯤ ꯁꯥꯟꯅꯕꯗꯨ ꯇꯥꯔꯗꯨꯅ ꯉꯥꯟꯕꯒꯤ ꯃꯄꯥꯗꯨ ꯊꯣꯔꯛꯏ꯫ ꯃꯗꯨꯗ ꯉꯥꯟꯕꯅ ꯃꯇꯣꯝꯇ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯋꯥꯔꯤ ꯁꯥꯔꯒ ꯂꯩꯔꯝꯕꯗꯨ ꯉꯥꯟꯕꯒꯤ ꯃꯄꯥꯅ ꯎꯈꯤ꯫ "ꯏꯄꯥꯒꯤ ꯉꯥꯟꯕ" ꯍꯥꯏꯗꯨꯅ ꯀꯧꯔꯛꯏ꯫ ꯃꯗꯨꯗ ꯉꯥꯟꯕꯅ ꯃꯃꯥꯏ ꯁꯠ ꯂꯩꯊꯣꯔꯛꯑꯒ, "ꯄꯥꯕꯨꯡ, ꯑꯩ ꯀꯩꯁꯨ ꯇꯧꯗꯦꯗ, ꯁꯨꯝ ꯍꯪꯆꯤꯠ ꯂꯥꯡꯉꯝꯕꯅꯤ"꯫ ꯑꯊꯦꯡꯕꯁꯤꯗ ꯅꯊꯟꯇ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯝꯂꯤꯕꯗꯨ ꯀꯩꯁꯨ ꯇꯧꯗꯦ ꯍꯥꯏꯕ? ꯐꯔꯦ ꯐꯔꯦ, ꯏꯃꯨꯡ ꯆꯪꯂꯁꯤ ꯂꯥꯛꯑꯣ"꯫ ꯑꯁꯨꯝꯅ ꯃꯄꯥꯅ ꯍꯥꯏꯕꯗꯒꯤ ꯉꯥꯟꯕꯗꯨ ꯏꯃꯨꯡꯗ ꯆꯪꯈꯤ꯫
ꯑꯁꯨꯝꯅ ꯃꯇꯨꯝ ꯑꯗꯨ ꯍꯧꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯣꯡꯉꯥꯜꯂꯦ꯫ ꯉꯥꯟꯕꯗꯨ ꯃꯐꯤ ꯃꯔꯣꯜ ꯂꯣꯏꯁꯤꯜꯂꯒ ꯏꯝꯐꯥꯜꯗ ꯆꯠꯅꯕ ꯊꯣꯛꯂꯛꯏ꯫ ꯁꯣꯝꯗ ꯅꯥꯀꯟ ꯑꯃꯗꯅ ꯉꯥꯌꯣꯛꯁꯪ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯥꯂꯪꯕꯒꯤ ꯏꯃꯨꯡꯗꯅꯤ꯫ ꯃꯥꯂꯪꯕꯒꯤ ꯃꯆꯥꯅꯨꯄꯤ ꯊꯥꯖꯅ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯄ꯭ꯔꯞ ꯂꯥꯛꯂꯒ, "ꯄꯥꯕꯨꯡ, ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯨꯜꯗꯣ 10 daysꯀꯤ ꯑꯣꯏꯅ ꯚꯦꯀꯦꯁꯟ ꯊꯥꯔꯦꯕ, ꯑꯗꯣ ꯅꯍꯥꯟꯒꯤ ꯑꯩꯈꯣꯏꯒꯤ ꯉꯥꯌꯣꯛꯁꯪꯗꯣ ꯑꯗꯨꯗ ꯃꯇꯝ ꯈꯔ ꯂꯩꯔꯨꯁꯦ." ꯉꯥꯏꯈꯣ, ꯅꯃꯥꯒ ꯑꯃꯨꯛꯇ ꯍꯪꯅꯈꯤꯒꯦꯀꯣ꯫ ꯆꯣ, ꯅꯃꯥ ꯀꯧꯊꯣꯔꯛꯑꯣ꯫ "ꯄꯥꯕꯨꯡ, ꯑꯩꯅ ꯉꯁꯥꯏꯅ ꯍꯥꯏꯔꯝꯂꯕꯅꯦ, ꯄꯥꯕꯨꯡꯅ ꯌꯥꯔꯗꯤ ꯌꯥꯏ ꯍꯥꯏꯌꯦ." "ꯑꯣ, ꯅꯃꯥꯅꯕꯨ ꯌꯥꯔꯗꯤ ꯍꯣꯔꯦꯟꯗꯒꯤ ꯍꯦꯛꯇ ꯂꯩꯔ ꯂꯣꯏꯔꯦ ꯀꯩꯅꯣ." ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯅꯨꯡꯊꯤꯟ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯆꯠꯅꯕ ꯁꯦꯝ ꯁꯥꯈꯤ꯫ ꯅꯥꯀꯟ ꯑꯃꯗꯅ ꯉꯥꯟꯕꯗꯨ ꯊꯥꯕꯜ ꯂꯩꯅ ꯍꯥꯏꯔꯝꯕ ꯆꯟꯗ꯭ꯔꯨ ꯍꯣꯏꯗꯨ ꯑꯁꯨꯝ ꯊꯤꯔꯛꯄꯅ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯀꯥ ꯕꯔꯥ ꯑꯗꯨ ꯊꯦꯡꯅꯔꯦ꯫ ꯃꯁꯤꯗꯒꯤ ꯉꯥꯟꯕꯗꯨ ꯆꯟꯗ꯭ꯔꯨ ꯍꯣꯏꯅ ꯂꯩꯔꯤꯕ ꯌꯨꯝ ꯑꯗꯨꯗ ꯆꯪꯂꯛꯂꯒ ꯀꯧꯔꯛꯑꯝꯃꯤ꯫ ꯃꯗꯨꯗ ꯇꯣꯝꯕ ꯊꯣꯔꯛꯑꯒ, "ꯀꯅꯥ ꯍꯪꯕꯅꯣ?" ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯗꯨꯗ ꯉꯥꯟꯕꯅ, "ꯏꯌꯥꯝꯕ, ꯑꯩꯁꯦ ꯑꯔꯥꯞꯄ ꯈꯨꯜ ꯑꯃꯗꯒꯤꯅꯤ. ꯁ꯭ꯋꯥꯏꯗ ꯀꯥ ꯕꯔꯥ ꯑꯃ ꯊꯤꯔꯛꯄꯅꯤ. ꯑꯗꯨꯗ ꯌꯨꯝꯕꯨꯅ ꯃꯥꯒꯤꯗꯗꯤ ꯂꯩꯇ꯭ꯔꯦ, ꯑꯗꯨꯅ ꯏꯌꯥꯝꯕ ꯍꯣꯏꯒꯤꯁꯤꯗ ꯍꯥꯏꯅꯔꯒ ꯂꯩꯕ ꯌꯥꯔꯗꯤ ꯂꯩꯔꯣ ꯍꯥꯏꯔꯛꯄꯗꯨꯗ ꯑꯩ ꯂꯥꯛꯆꯕꯅꯤ. ꯑꯗꯨꯅ ꯏꯌꯥꯝꯕ ꯍꯣꯏꯒꯤꯁꯤꯗ ꯉꯁꯤꯇꯪ ꯂꯩꯖꯒꯦ ꯍꯥꯏꯕꯕꯨ." "ꯉꯥꯏꯈꯣ, ꯁꯤꯗ ꯂꯩꯔꯤꯁꯦ ꯑꯩ ꯏꯊꯟꯇ ꯅꯠꯇꯦ, ꯑꯩꯈꯣꯏ 3ꯅꯤ. ꯑꯗꯨꯅ ꯃꯈꯣꯏꯒꯤꯁꯨ ꯑꯌꯥꯕ ꯑꯃꯇꯪ ꯂꯧꯔꯛꯈꯤꯒꯦ, ꯂꯩꯔꯝꯃꯨ." ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯇꯣꯝꯕꯗꯨ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯃꯨꯛ ꯊꯣꯔꯛꯂꯦ꯫ ꯑꯗꯨꯒ ꯂꯩꯕ ꯌꯥꯔꯅꯤ ꯍꯥꯏꯕꯒꯤ ꯏꯪꯒꯤꯠ ꯄꯤꯔꯛꯄꯗꯒꯤ ꯉꯥꯟꯕꯗꯨ ꯏꯃꯨꯡꯗ ꯆꯪꯂꯛꯏ꯫ ꯑꯁꯨꯝꯅ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯦ꯫ ꯉꯥꯌꯣꯛꯁꯪ ꯑꯗꯨꯗ ꯃꯥꯂꯪꯕ ꯑꯃꯗꯤ ꯃꯥꯒꯤ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡ ꯂꯩꯔꯤ꯫ ꯃꯥꯂꯪꯕꯒꯤ ꯅꯨꯄꯤꯅ ꯆꯥꯛ ꯊꯣꯡꯂꯤ꯫ ꯃꯥꯂꯪꯕ ꯑꯃꯗꯤ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯊꯥꯖꯅ ꯃꯄꯥꯟꯗ ꯐꯝꯗꯨꯅ ꯐꯥꯝꯒꯤ ꯑꯀꯣꯏꯕꯗꯨ ꯌꯦꯡꯂꯤ꯫ ꯑꯗꯨꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯅꯗꯨꯅ ꯂꯩꯔꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯥꯂꯪꯕꯒꯤ ꯅꯨꯄꯤꯅ ꯆꯥꯛ ꯊꯣꯡꯂꯤꯕ ꯆꯥꯛꯁꯪ ꯑꯗꯨꯒꯤ ꯃꯅꯤꯡꯂꯣꯝꯗ ꯃꯤ ꯒꯝ ꯆꯠꯄꯒꯤ ꯃꯈꯣꯜ ꯇꯥꯔꯛꯏ꯫ ꯑꯗꯨꯒ ꯉꯔꯪ ꯋꯥꯔꯤ ꯁꯥꯅꯕꯒꯤ ꯃꯈꯣꯜꯁꯨ ꯇꯥꯔꯛꯈꯤ꯫ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯉꯥꯟꯕꯒꯤ ꯅꯨꯄꯤꯗꯨ ꯁ꯭ꯋꯥꯏ ꯂꯥꯎꯈꯤꯗꯨꯅ ꯆꯥꯛꯈꯨꯝꯗꯒꯤ ꯄ꯭ꯔꯞ ꯆꯦꯟꯊꯣꯔꯛꯂꯤ꯫ ꯃꯥꯅ ꯑꯗꯨꯝꯅ ꯆꯦꯟꯊꯣꯔꯛꯄꯗꯨ ꯃꯥꯂꯪꯕ ꯑꯃꯗꯤ ꯃꯆꯥꯅꯨꯄꯤ ꯊꯥꯖꯅ "ꯀꯩꯗꯧꯔꯒꯦ?" ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯗꯨꯗ ꯃꯥꯂꯪꯕꯒꯤ ꯅꯨꯄꯤꯅ, "ꯃꯐꯝꯁꯤꯗ ꯑꯩꯈꯣꯏ ꯀꯨꯏꯅ ꯂꯩꯒꯨꯝꯁꯦ, ꯃꯐꯝꯁꯦ ꯀꯩꯅꯣꯝꯃ ꯇꯧꯏ, ꯇꯝꯅꯩ" ꯍꯥꯏꯗꯨꯅ ꯀꯞꯈꯤ꯫ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯃꯥꯂꯪꯕ ꯑꯃꯗꯤ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯊꯥꯖꯅ, "ꯀꯤꯕꯨ ꯀꯤꯔꯗꯤ ꯂꯥꯏꯒꯤ ꯉꯥꯛꯇꯅꯤ, ꯀꯩꯁꯨ ꯈꯜꯂꯨꯅꯨ" ꯍꯥꯏꯅ ꯃꯋꯥ ꯂꯧꯕꯤꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯃꯥꯂꯪꯕꯒꯤ ꯅꯨꯄꯤꯗꯨꯗꯤ, "ꯅꯣꯏ ꯀꯤꯗꯕ ꯃꯈꯩ ꯂꯩꯖꯍꯧ, ꯑꯩꯗꯤ ꯍꯌꯦꯡꯃꯛ ꯌꯨꯝꯗ ꯆꯠꯂꯅꯤ" ꯍꯥꯏꯗꯨꯅ ꯁꯥꯎꯅ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯃꯥꯂꯪꯕꯒ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯊꯥꯖꯒꯁꯨ ꯏꯃꯨꯡꯗ ꯆꯪꯂꯛꯂꯦ꯫ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯆꯥꯛ ಚಾಥꯣꯛꯂꯕ ꯃꯇꯨꯡ ꯇꯨꯝꯅ ꯍꯤꯞꯅꯕ ꯁꯦꯝ ꯁꯥꯗꯨꯅ ꯍꯤꯞꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯉꯥꯟꯕꯗꯨ ꯆꯟꯗ꯭ꯔꯨꯒꯤ ꯀꯥꯡꯕꯨꯗꯨꯒ ꯄꯨꯜꯂꯤ꯫ ꯆꯟꯗ꯭ꯔꯨ ꯍꯣꯏꯗꯤ ꯌꯨ ꯊꯛꯇꯨꯅ ꯋꯥ ꯄꯪꯉꯥꯡꯗ ꯉꯥꯡꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯉꯥꯟꯕꯅ, "ꯏꯌꯥꯝꯕ ꯆꯟꯗ꯭ꯔꯨꯅ ꯀꯔꯣꯔꯄꯇꯤꯒꯤ ꯋꯥ ꯍꯧꯗꯣꯔꯛꯄꯁꯤꯗꯤ ꯑꯩꯗꯤ ꯀꯩꯅꯣꯝꯕꯨ ꯅꯤꯡꯁꯤꯡꯉꯤꯅꯦ." ꯉꯥꯟꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯊꯧꯕꯅ, "ꯀꯔꯤ ꯋꯥꯅꯣ? ꯁꯦꯟꯒꯤꯔꯣ?" "ꯍꯣꯏ ꯃꯥꯅꯦ ꯏꯌꯥꯝꯕ, ꯀꯅꯥꯒꯨꯝꯕ ꯅꯨꯄꯤ ꯑꯃꯗꯒꯤ ꯑꯁꯤꯕ ꯃꯁꯥꯗꯒꯤ ꯁꯔꯨ ꯃꯆꯦꯠ ꯑꯃꯇꯪ ꯐꯪꯂꯕ ꯀꯔꯣꯔ 10 ꯄꯤꯒꯦ ꯍꯥꯏꯕ ꯃꯤ ꯂꯩꯌꯦ ꯏꯌꯥꯝꯕ." ꯉꯥꯟꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯈꯣꯏ ꯃꯔꯤꯗꯨ ꯌꯦꯡꯅꯩ꯫ ꯑꯗꯨꯒ ꯉꯥꯟꯕꯗꯨ ꯆꯟꯗ꯭ꯔꯨꯅ ꯍꯥꯏꯔꯛꯏ, "ꯏꯕꯨꯡꯉꯣ, ꯑꯁꯦꯡꯕ꯭ꯔꯅꯦ ꯅꯪ ꯍꯥꯏꯁꯤꯕꯣ?" "ꯃꯥꯅꯤ ꯏꯌꯥꯝꯕ, ꯂꯩꯕꯨ ꯂꯩꯒꯗ꯭ꯔꯣ?" ꯃꯗꯨꯗ ꯊꯧꯕꯅ, "ꯂꯩꯇꯦꯗ, ꯊꯤꯔꯛꯀꯦ ꯇꯧꯕꯅꯤ." ꯉꯥꯟꯕꯅ, "ꯌꯥꯏꯌꯦ ꯏꯌꯥꯝꯕ, ꯊꯤꯕꯤꯔꯛꯑꯣ. ꯏꯟꯗꯤꯌꯥꯒꯤ ꯋꯥꯡꯃꯗ ꯂꯩꯕ ꯇꯥꯟꯇ꯭ꯔꯤꯛ ꯃꯥꯏꯕ ꯑꯃꯗ ꯊꯥꯈꯤꯗꯧꯔꯤꯕꯅꯤ." "ꯑꯗꯨꯗꯤ ꯏꯌꯥꯝꯕ, ꯑꯩ ꯇꯨꯝꯅꯤꯡꯉꯦ, ꯇꯨꯝꯃꯨꯔꯒꯦ." ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯉꯥꯟꯕꯗꯤ ꯇꯨꯝꯕ ꯆꯪꯈ꯭ꯔꯦ꯫ ꯍꯦꯛ ꯆꯪꯈꯤꯕꯒ ꯃꯈꯣꯏ 3ꯗꯨ ꯋꯥ ꯇꯥꯅꯔꯛꯏ꯫ ꯑꯁꯨꯝꯅ ꯋꯥ ꯇꯥꯅꯔꯕ ꯃꯇꯨꯡ ꯍꯌꯦꯡ ꯅꯨꯡꯗꯥꯡ ꯆꯠꯂꯒ ꯊꯥꯕꯜ ꯂꯩꯒꯤ ꯍꯛꯆꯥꯡ ꯑꯗꯨꯗꯒꯤ ꯁꯔꯨ ꯈꯔ ꯂꯧꯔꯨꯔꯁꯤ ꯍꯥꯏꯗꯨꯅ ꯋꯥ ꯇꯥꯅꯈꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯣꯡꯉꯥꯜꯂꯦ꯫ ꯃꯥꯂꯪꯕꯒꯤ ꯅꯨꯄꯤ ꯑꯕꯦꯊꯣꯏꯅ ꯌꯥꯗꯕꯗꯒꯤ ꯃꯥꯂꯪꯕ ꯍꯣꯏ ꯉꯥꯌꯣꯛꯁꯪ ꯑꯗꯨ ꯊꯥꯗꯣꯛꯂꯝꯃꯒ ꯆꯠꯈꯤ꯫ ꯌꯨꯝ ꯌꯧꯔꯕ ꯃꯇꯨꯡ ꯃꯥꯂꯪꯕꯅ ꯃꯥꯏꯕ ꯑꯃ ꯇꯥꯟꯅꯕ ꯆꯠꯅꯕ ꯇꯧꯈꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯎꯅꯕ ꯆꯠꯂꯨꯕ ꯃꯥꯏꯕꯗꯨ ꯂꯩꯔꯝꯈꯤꯗꯦ꯫ ꯑꯗꯨꯕꯨ ꯍꯌꯦꯡ ꯑꯣꯏꯅ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯈꯟꯗꯨꯅ ꯂꯩꯈꯤ꯫ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯃꯈꯣꯏꯗꯤ ꯑꯀꯤꯕ ꯊꯦꯡꯅꯗ꯭ꯔꯤꯕꯅꯤ, ꯊꯋꯥ ꯏꯁꯥ ꯁꯥꯈꯤꯗꯦ꯫ ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯃꯤꯗꯥꯡꯅꯤ꯫ ꯆꯟꯗ꯭ꯔꯣ, ꯊꯧꯕ ꯑꯃꯗꯤ ꯇꯣꯝꯕ ꯉꯥꯟꯕꯗ "ꯑꯩꯈꯣꯏ ꯉꯥꯏꯍꯥꯛ ꯊꯕꯛ ꯑꯃ ꯆꯠꯂꯨꯒꯦ, ꯌꯨꯝ ꯁꯪꯉꯝꯃꯨ" ꯍꯥꯏꯅ ꯁꯤꯟꯅꯔꯝꯃꯒ ꯃꯈꯣꯏ ꯉꯥꯌꯣꯛꯁꯪꯗ ꯂꯥꯛꯈꯤ꯫ ꯃꯈꯣꯏ 3ꯅ ꯂꯥꯛꯄꯗꯨ ꯊꯥꯕꯜ ꯂꯩꯒꯤ ꯊꯋꯥꯏ ꯑꯗꯨꯗꯤ ꯍꯔꯥꯎ ꯃꯊꯣꯏ ꯀꯥꯗꯨꯅ
ꯈꯦꯛꯅ ꯅꯣꯛꯂꯤ꯫ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯉꯥꯌꯣꯛꯁꯪ ꯑꯗꯨꯒꯤ ꯃꯅꯤꯡꯂꯣꯝꯗ ꯂꯥꯛꯂꯤ꯫ ꯑꯗꯨꯒ ꯃꯈꯣꯏ ꯑꯍꯨꯝꯅ ꯐꯨꯝꯈꯤꯕ ꯊꯥꯕꯜꯂꯩꯒꯤ ꯍꯛꯆꯥꯡ ꯑꯗꯨ ꯀꯣꯏꯊꯤ ꯊꯤꯔꯛꯏ꯫ ꯀꯣꯟꯅꯊꯪꯗ ꯊꯦꯡꯅꯔꯗꯨꯅ ꯇꯧꯕ ꯍꯧꯔꯛꯏ꯫ ꯑꯗꯨꯕꯨ ꯈꯪꯍꯧꯗꯅ ꯃꯈꯣꯏꯒꯤ ꯑꯀꯣꯏꯕꯗ ꯅꯨꯄꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯏ꯫ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯃꯈꯣꯏ ꯑꯍꯨꯝ ꯀꯣꯏꯌꯦꯡ ꯌꯦꯡꯅꯩ꯫ ꯑꯁꯨꯝꯅ ꯌꯦꯡꯅꯗꯨꯅ ꯂꯩꯔꯤꯉꯩ ꯊꯧꯕꯒꯤ ꯃꯈꯣꯡ ꯑꯗꯣ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯄꯥꯏꯔꯛꯄꯗꯧꯅ ꯇꯧꯔꯛꯈꯤ꯫ ꯑꯗꯨꯒ ꯉꯥꯌꯣꯛꯁꯪ ꯑꯗꯨꯒꯤ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯆꯤꯡꯊꯈꯤ꯫ ꯃꯗꯨꯗ ꯊꯧꯕꯗꯣ ꯌꯥꯝꯅ ꯋꯥꯅ ꯏꯁꯤꯡ ꯑꯗꯨꯗ ꯏꯔꯥꯛꯅꯗꯨꯅ ꯁꯤꯈꯤ꯫ ꯃꯗꯨ ꯎꯕꯗ ꯆꯟꯗ꯭ꯔꯣ ꯑꯃꯗꯤ ꯇꯣꯝꯕ ꯀꯤꯈꯤꯕꯅ ꯉꯥꯌꯣꯛꯁꯪ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯣ ꯐꯛꯀꯥꯏꯔꯒ ꯏꯃꯨꯡꯗ ꯆꯦꯟꯁꯤꯜꯂꯤ꯫ ꯃꯁꯤꯗꯒꯤ ꯊꯣꯡ ꯑꯗꯣ ꯆꯟꯗ꯭ꯔꯣꯅ ꯊꯤꯡꯖꯤꯜꯂꯤ꯫ ꯃꯗꯨꯗ ꯃꯄꯥꯟꯂꯣꯝꯗꯒꯤ ꯇꯣꯝꯕꯅ "ꯏꯇꯥꯎ, ꯀꯔꯤꯅꯣ ꯊꯣꯡ ꯂꯣꯟꯁꯤꯜꯂꯤꯗꯨꯕꯣ? ꯑꯩꯁꯨ ꯆꯪꯂꯛꯀꯦ ꯏꯇꯥꯎ"꯫ ꯑꯁꯨꯝꯅ ꯇꯣꯝꯕꯅ ꯃꯄꯥꯟꯗꯒꯤ ꯂꯥꯎꯔꯛꯄ ꯑꯗꯨꯗ ꯆꯟꯗ꯭ꯔꯣꯅ ꯃꯥꯒ ꯍꯧꯖꯤꯛꯇ ꯆꯪꯃꯤꯟꯅꯔꯛꯈꯤꯕ ꯇꯣꯝꯕꯗꯨꯗ ꯌꯦꯡꯉꯛꯏ꯫ ꯑꯗꯨꯕꯨ ꯇꯣꯝꯕꯗꯤ ꯂꯩꯔꯝꯗ꯭ꯔꯦ꯫ ꯇꯟꯖꯥ ꯑꯗꯨꯗ ꯇꯣꯝꯕꯗꯣ ꯌꯥꯝ ꯀꯟꯅ ꯂꯥꯎꯔꯒ ꯇꯨꯃꯤꯟꯅ ꯂꯩꯈꯤ꯫ ꯃꯗꯨꯗ ꯆꯟꯗ꯭ꯔꯣꯅ ꯊꯣꯡꯗꯣ ꯈꯪꯍꯥꯡ ꯍꯥꯡꯂꯒ ꯌꯦꯡꯕꯗ ꯇꯣꯝꯕꯗꯣ ꯃꯁꯥꯗꯨ ꯃꯨꯁꯤꯜꯂꯒ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯣꯏꯅ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩ ꯇꯨꯡꯗ ꯅꯨꯄꯤ ꯑꯃꯅ ꯅꯣꯛꯄꯒꯤ ꯃꯈꯣꯜ ꯇꯥꯔꯛꯄꯗ ꯆꯟꯗ꯭ꯔꯣ ꯇꯨꯡꯗ ꯇꯞꯅ ꯂꯩꯊꯣꯔꯛꯏ꯫ ꯃꯗꯨꯗ ꯊꯥꯕꯜꯂꯩꯗꯨ ꯃꯈꯨꯠꯇ ꯃꯆꯤꯟ ꯇꯨꯝꯂꯕ ꯌꯣꯠꯆꯩ ꯑꯃ ꯄꯥꯏꯗꯨꯅ ꯂꯩꯔꯝꯈꯤ꯫ ꯃꯗꯨꯗ ꯆꯟꯗ꯭ꯔꯣꯅ "ꯊꯥꯕꯜꯂꯩ, ꯑꯩ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ. ꯅꯪ ꯀꯀꯥꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯊꯥꯕꯜꯂꯩ. ꯑꯩ ꯅꯉꯣꯟꯗ ꯈꯣꯏꯔꯨꯝꯗꯨꯅ ꯍꯥꯏꯖꯔꯤ"꯫ ꯑꯁꯨꯝꯅ ꯆꯟꯗ꯭ꯔꯣꯅ ꯈꯨꯔꯨꯝꯂꯛꯄꯗ ꯊꯥꯕꯜꯂꯩꯅ ꯆꯟꯗ꯭ꯔꯣꯒꯤ ꯅꯪꯒꯟꯗ ꯌꯣꯠꯆꯩ ꯑꯃꯅ ꯊꯤꯟꯊꯔꯛꯄꯗ ꯊꯕꯥꯛ ꯐꯥꯎꯈꯤ꯫ ꯑꯁꯨꯝꯅ ꯆꯟꯗ꯭ꯔꯣꯁꯨ ꯃꯐꯝ ꯑꯗꯨꯗ ꯁꯤꯈꯤ꯫ ꯃꯁꯤꯗꯒꯤ ꯊꯥꯕꯜꯂꯩꯁꯨ ꯅꯣꯛꯇꯨꯅ ꯃꯥꯡꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯃꯊꯪꯒꯤ ꯅꯣꯡꯉꯥꯜꯂꯦ꯫ ꯉꯥꯌꯣꯛꯁꯪ ꯑꯗꯨꯗ ꯃꯈꯣꯏ ꯑꯍꯨꯝ ꯁꯤꯔꯝꯕꯒꯤ ꯄꯥꯎꯗꯨ ꯂꯣꯏꯅ ꯇꯥꯟꯅꯈꯤ꯫ ꯃꯁꯤꯗꯒꯤ ꯄꯨꯂꯤꯁ ꯂꯥꯛꯇꯨꯅ ꯃꯈꯣꯏ ꯑꯍꯨꯝꯕꯨ ꯂꯧꯈꯠꯈꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯃꯤꯗꯥꯡꯅꯤ꯫ ꯉꯥꯟꯕꯗꯨ ꯃꯄꯥꯟꯗ ꯐꯝꯗꯨꯅ ꯂꯩꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯊꯥꯕꯜꯂꯩꯒꯤ ꯊꯋꯥꯏ ꯑꯗꯨ ꯂꯥꯛꯇꯨꯅ ꯉꯥꯟꯕꯗ ꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯕꯒꯤ ꯊꯥꯒꯠꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯉꯥꯟꯕꯗ ꯀꯥꯏꯅ ꯕꯤꯗꯥꯏ ꯄꯤꯔꯝꯂꯒ ꯃꯥꯡꯈꯤ꯫ ꯉꯥꯟꯕꯁꯨ ꯃꯥꯅ ꯃꯥꯒꯤ ꯅꯨꯡꯁꯤꯖꯕꯤ ꯊꯥꯕꯜꯂꯩꯒꯤ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯃꯥꯕꯨ ꯍꯥꯠꯄ ꯃꯤꯑꯣꯏꯁꯤꯡ ꯍꯥꯠꯈꯤꯕ ꯑꯁꯤꯗ ꯃꯍꯥꯛꯁꯨ ꯍꯔꯥꯎꯅ ꯂꯩꯍꯧꯈꯤ꯫ ꯃꯁꯤꯗꯒꯤ ꯉꯥꯌꯣꯛꯁꯪ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯀꯔꯤꯁꯨ ꯇꯧꯗꯅ ꯃꯥꯂꯪꯕꯒꯤ ꯑꯣꯏꯗꯨꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯖꯔꯦ꯫ ꯋꯥꯔꯤ ꯑꯁꯤꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ꯫